Malem Pumbada Olympic Day celebration pangthoknabagom Manipurisu celebration asi Olympic Day rangaloina na pangthokrai. Lampak Sports Complex da laibak Olympic Vavanda Manipur Olympic Association senduna pangthokiba thauramada wangkai ACG MLA TS Arun Kumar Manipur Olympic Association ge President Sunil Ilangbam galoina na association asige hauzik thaupuriba mioi kayana saruk yake. English singaniga anidagi hauna lisang sitna tongan bamasana kaya gyojasing amadi sanaroi kayana sarugyaduna pangthoktuna lakpagong ngasishu Olympic Day run pangthokhe. Tongan bamasana singi oja amadi sanaroi singna sarugyaduna lamjeladu Lampak Sports Complex ki akoibada Olympic ki pauzal puduna chenke. Malem gi miyamna father of the modern Olympics Games haiduna singthanariba English singamaga chanipan humfugo humdoida France ta pokhiba Perry Baranda Kubertinna akhang kanba amagaloina na hodna khiba adugi mahai oina listing amaga chanipan marifutara marida International Olympic Committee asi semke listing amaga chanipan marifutara tarukta Athens na hanba oina yumbu oiduna Modern Olympic Games asi pangthoktuna lisang sitna tongan balaibak singde yumbu oiduna Olympic asi pangthoktuna lakle ahanba oina France na yumbu oiduna listing amaga chamapan kunga marigi July mangadagi kunga taret fawbada games asi pangthokraba matong chaliba chai asigi July kunga tarukdagi August taragamathoi fawbada kuntraga humdoi shuba Summer Olympic Games asi France na yumbu oiduna pangthoknaba sem saba loikre.